culture ama Manipur establish to ba sa masigi mutatli ba ngasi Manipur da peace layroi Manipur da unity layroi karai da unity lakani karai da peace lakani peace impossible ne Manipur da peace lakba ahan makta mayam punong ko salam to jari assalamu alaikum warahmatullahi wabarakatuh ngasi miyagi mumangda ai ngasi thok pe ba se kari marang hai matam da ai thamoi se yamna pubangam da ba yamna nungai ta ba yamna sok pa yamna adu kimat nungai ta ba am oi hai ta ngasi gi numit ase ko het ma gi akhina jasam Abdul Kadir gi photo video du ubam matam da ta ba ba gi pau ta ba yamna nungai ta ba am oi ya ba yam tam oi sok pai ta re aduna mas varvarik oi ba ek amane ko minung silaitana adung lawa mi ba amagi ukhal chen da ba adung lawa mentally challenge oi ba disable oi ba misak amabu yamna minung silaitana happy ba haiba asa yamna leibak macha ta da ba saram chak pa adugum lawa wakhaloni adung lawa thaudok ni adung lawa thawak ni haitare moi gi thawak se aduga koi yamna respect taude aduna masigi thawak Goondaism gi culture aba Manipur establish to pa Manipur lairak pa asa koi masigi mayukta Pangal Hivalite, Mighty Hivalite Kuki, the Hivalite, it's in every community Manipurgi, community Kudim Masigi, Mayok telephone Toi, Adung our militant groups, Amadi, Goondaism the culture, Salai Riva, Missaxing the Mayok telephone Toi, Aduga, Gundase, Gundadi culture, Manipur, established by Masigi, Massim Mutatlova, Nasim Manipur, the peace Layroi, Manipur, the unity Layroi, Karai the unity Lakani, Karai the peace Lakani, peace. Impossible ne Manipur the peace lakwa, Manipur the unity or peace lakataba se impossible ne haitare masigi culture khulai pai buna luching ba khulai pai buna sasan to gi mo lakwa adung ma masigi culture mi hanpun gi culture lairiba communism gi wakhan yau hena liba masigi culture sigumo gi culture yam nungai tawa in humanity gi acts ama chalairiba sigumo gi thong jile ka ai unity ka ai gi peace lakto no Manipur da aduna koi thaudang laminari ba kon I'm responsible for my I respect each and every community, each and every people. I respect to we, I honor to we. Aduna, I could masi culture, Gundari culture as a mibo hector happy ba ko. As a masigi maluk to from Toga, I could matung talk the Navagitamaka, I could masigi. Still solution. I could look up in a set. I do Manipur government, masigi mayukta, like Vidaga, Makogi, even. Indian Penal Code ana hanairamaba hujina Venice Bharatiya Nia Sanhita 2023 na hairaba oiraba adugi matung ina charak phangwi aba magi section hogi abduction tawagi kidnap tawagi murder tawagi sigumaba mayam sigi matung ina charak phang thokpa singdo pinabiu aduga phangan biu mangai lena authority sing to khoi takshin gani aduga case file tawlo khoi mangai lena authority ta na khona gani aduga loina Right with Disabilities Act 2016 ka sigi Sisibu Kedova, violate Toba, Aduna violate Tobina, Magai to honor Tobita, Hatina Hatupi Basa, Masi, Marina Authoritina, Amadi, Akogi, Logi Oba, Charakanbu, Havasa, Akoi, Nasi, Marpal, government, Akoi, Taxinjari, Aduga. Nasigi culture sa Goondaism culture aluga mibo culture itna sasan gomna trito pagi mo nga ngasi lakpa sa masi lairi fo wa ko Manipur please lairo haba sa amakan nai away boyna Manipur miam da hari agun ay ko ngasigi Goondaism culture mo tana bo nasi matam adota Manipur da peace unity aduga tangdu lai taba Manipur mo rakani aduga community khuding mo dharma religion khuding mo nusi chana lai binaba adung laba Manipur sabas amo rakani aduga koi punam na nung sinana respect na hingba punsi mo rakani ako'y punang nung si Charles Lavinas